model constituency ama oihennaba semgat sagatpagi thabak khongjel yangna paikhatli haina Minister T.S. Biswajit na phongdokre. Manipur gi dance college asi athuba matamda affiliation piduna culture bu academic oina mahai tamjariba mahairoi kayagi punsi kallu mari leinaba department na mi yang changbiu haina desam na appeal tawkre. Thobal nonggang khong Jaban Thabida Ecotourism Park ama lupa lakh hufutara lom changna semgat na bagi damak Manipur gi hanagi Chief Minister Okram Ibobi na ngasi urep uyung tam kre. Amadi Manipur da haukiba pung kunmari asida sample lishing ama jamapan supna mapan test tawbada mioi chama kuntra taruk COVID-19 positive oi kre ama si kre positivity rate chad taret dasmik ama oi ki. Kurumzari Miyam na government piba COVID-19 ge SOP sing ningthi na ngak na chatuna chathokpa matamda mask upiba sanitizer sizinaba khutsa seng na toina hambiba amasung food taruki social distancing ngak na chatpa haiba chatna kanglon sing asi tung induna COVID-19 dagi ngak thok minasi loina na chahi tara nipan gi mathakta leiba mioi sing na COVID-19 vaccine sungsoi soidana kapthok piu. Dangi Manipuri pau miyeng tabiri basingbu Jennifer Sharma na taram nokjari hauzik pau sandok na pizari Thongzu AC gi MLA su oiriba Minister T.S. Biswajit Singh na ngasi kakwa makha na mairakpam laikai da nauna saba rural market imoinu kaithel ama sangakri kaithel asi MLA local area development fund dagi laikai asigi pukri mathakta sabani kaithel sangabagi thauram aduda wangang laduna Minister Biswajit na haiki Thongzu AC asi model constituency ama ohennaba semgat sagat pagi thaba khongjel yang na paikhatli hauzik AC asida ising amasung maigi fibam yam na fare lambi su yam na faragani Thongzu gi mafam khudingmak chap manana saukhat hangani haina su Biswajit na phongdokhi mahai masingi matang da palladuna mahak na haiki state amasung center ge administration da matik chaba wat padagi yawba ngamdaba haibasi aswan bani Aikhogi lengdaba aset khara thamba changi hauziki matamda mama mapa oibasingna macha sing fahaningba haibasi mahausani adubu yamna chumna hotnaba ama changi mahakna haiki state asigi oina education sector asi soli education sector hena promote tawduna employment generate tawnaba hotnasi Nasi Bharat ke Prime Minister na atamani Bharat apagi irom dam lapchaba nomba the fighting foremost ba strongest the best India ma siam le hairi sida koi best Manipur ma siam dam honari best Manipur ma siam ba sida best Thongzu ma siam da kare kai bale bro the mayam da corporation PPO sa ba khotpa tawba khopadu di ai dam na par sing biro ai tawjarge Manipur Dance College asi University Affiliation PB dabana mahairoi kayadi chanafam khangdaba certificate paibaga chap manare haina ngasi Imphal gi Kwakaithel da laiba Desam gi head office da pangthokhiba pau gi mifam amada alliance asigi secretary cultural affairs oinam Surjakantana phongdokre Dance College asida tamba mahairoi singi certificate asi art and culture gi commissioner director amadi principal na sahi tauba certificate oina pibana Maram oiduna University amatagi makhada laitabana makhata na mapanda thabak tauba makhata na academic career sembada chanafam khangdana laire Manipur gi amatangai raba government dance college asi English ama chamapan yangkhai nipan dagi hauduna Manipur gi laimai da safong lakhiba institute amani institute asidagi masak naiba culture gi lamda thoidok hendokpa mahairoi kaya puthokre adubu Amatangai raba government dance college asi ngasi fauba university amatana affiliation PB3 asi athuba matamda affiliation pigadabani haina Surjakantana dabi tauki Democratic Students Alliance of Manipur Desam na thigatluba matamda Englishing ani manga dagi hauduna affiliation PBU haiduna dance college ki maikai dagi MU da che thaki adubu thabak to onthokide amasung
ing lising ani kun mathoi hawgalakpada MU da amuka chatuna hanglubada Department of Arts and Culture dagi che ama lakhalu hairakpadi Director na Commissioner da che thaki adubu Commissioner na table da taraga laire haina maral sirakhi athuba matamda affiliation piduna culture bu academic oina mahaitam jariba mahiroi kayagi punsi kallu mari lainaba department na mityang changbiu haina mahangna appeal chauki Manipur की कल्चर बु संग सागत पदा सोमपम कलाबा लोइनना परफॉर्मिंग आर्ट सिंग मणिपुर बु अतोप लेबाक सिंग सकता को मतम दा चौ मफम कलाबा दुगुमला खोइगे इंस्टीट्यूशन अमने हारिबे इंस्टीट्यूशन असि एस्टैब्लिश तौगिबा चाही हुमफु हुमदोइ सुरबा फावदा हाइतारे खोइगी ngasi ngasi लाइरिबा मणिपुर दा लाइरिबा यूनिवर्सिटी अमतदा नत्रगा लैंगाकना मसक खंगलाबा यूनिवर्सिटी अमतदा एफिलिएट तौरमदि Thobal Kendra gi manung channa laiba Thobal Nonggang Khong Chaban Thabida Eco Tourism Park ama lupa lak hufudararom changna semgat na bagi damak Manipur gi hanagi Chief Minister su oiramba Kendra asigi MLA Okram Ibobina ngasi urep uyung tamkre Chinga lairembi Eco Tourism Park Committee na sinduna pangthokiba urep uyung tambagi thauram aduda Khangabo Kendra gi MLA O Surjakumar amasung Thobal Kendra gi luchingba kaya su saruk yaki Thauram ga mari lainana MLA o Ibobina hai Eco Tourism Park asi lainga ki tourism department gi lupa lak yangkhai aduga MLA local area development fund gi lupa lak kun punna lupa lak hufutararom changna sagadabani Park asi thuna saba loisina ba hotna bada akoi bada lairiba miyam nasu angamba mateng pang sinbiu hai ki Ibobina makhata na hai ki bada mahak na Chief Minister ama oina Hau ki bachahi tara mangarom Congress Party na Manipur da laingak pai ringai matamda lamdam asida development ki thabak khonglai yang na paikhat ki Hauzik chahi mari hanjin laklaba BJP ki laingak asiga yengnaru rabadi Congress ki matamda kari kari tawrambage haiba asu miyam na hena khangnare Manipur da ngasi dagi chahi mari gi manung da paikhat ki ba project sing amadi development khara asi khaido khraga miyam na hauzik uriba development sing electricity gi hospital gi amadi hiram kaya gi development kaya asi Congress matam da paikhat lamba project amadi thabak thoram ngaktani hairaduna Thobal district ki oinadi haukiba chahi mari rom asida thoidokpa singtha ningai oiba project natraga miyam gi chakwat thorang gi oiba thabak thoram ama fawba purakpa udri haina Manipur gi BJP lengak pu maral sikhi ana Manipur gi longta Power sector sita paikhalam project mayam thadari ba paisa mayam se Manipur se ekraba Manipur state se now power sector reforms let us forget about northeast one of the best infrastructure power infrastructure Manipur semami se India gi manung da musi to oram ne ma hai we loi khangba aduna another minimum 30 to 50 years the Manipur da there will be no problem at all power what you could dum to we da to we have to leroi da mana yamna appreciate to give a high Manipur da haukiba pungkun mari asida sample lishing ama chamapan supna mapan test tawbada mioi chama contractor COVID-19 positive oi kre ama si kre positivity rate na chada taret dasmik amani haina State ki COVID-19 command control room dagi fangba pau amana hairi State asigi oina COVID-19 positive case asi lak ama lishing tara taret chani kuntra yaure loinana si kiba migi masing lishing ama chani pan tarani thoi sure Laina laichet asigi fagalaktuna mioi humfutara taret discharge tauki amaromda India gi oina haukiba pungkun mari asida mioi lising kun taret chani yangkhai mari COVID-19 positive oi kre mioi chani tara mapan sikre case punna million kuntra humdoi dasmik ani taruk yaure loinana sikiba migi masing lak mari lising nifuni thoi chani pan humfutara mari sure recovery rate asi chada marfutara taret dasmik manga mari yaure loinana mioi crore humfutara mari vaccine kap thokre haina Union Health Ministry gi pau amana hairi More town amasung masigi akoi bada laiba cookie sing na ngasi cookie black day pangthokre Thoram adu ICC More gi conference hall da pangthokhi Handak chahi black day asi santi amasung nungsi chanaba haiba wakhalon da pangthokhi
Tamil Sangam Manipur Muslim Council More, All Community Development Organization More, amasung Gorkha Samas yauna tongan ba furup singi luchingba singna ngasigi thauram aduda saruk yaki. Chahi kunipan haukraba kuki genocide ki wayal pibinaba haizaduna lakpada Government of India na hozik fawba thawoidana laithokli haina ISTC Moregi President Jangmang Haukipna thauram aduda fongdokhi. Haukiba ing lising ama chamapan marfutarani thoidagi lising ama chamapan marfutara taret fawbada hat kiba mara laizadraba kuki miyambu ningsingjuna chahi khudingi September 12 asi Black Day haina kuki singna palan tawduna lakpani. Manipur gi Agriculture amasung Tourism Minister Oinam Lukhoi Singna Guwahati da ngasi dagi hogdokiba numit inigi oiba awang nongpok lamdam gi state singi tourism amasung culture minister singi conference da saruk yakre. Thoram aduda tourism amasung culture gi union minister Kisan Reddy Gangapuram su saruk yaki. Pau gi merak thatna atien ba break amatang lauminasi. Occasion singidamagta makhal kiyagi cake haibadi photo cake, layer cake, brunch cake, barbie cake, fruit topping cake, cupcakes in a chingba from bidani amadi adongi apamba moongda cake customized tawbagi khudong chabasu isari. Khudong chabasing asi lawbinabagi damakta lensing bidau aikhoigi address NG College Road near Nauramtong. Phone number 9864112972. Aikhoigi online partner Food Wi-Fi amasung Food Web tagisu order tawbiba yagani. Kaidorina? Kanano? Kaigino? Kaidobyo? Masipumna. Loi lebide gari ahan maga tongba ngamdrone. Khura laga tongone khaliba namai de kaidro. Senbun puthokga leibidi ngamdara. Senbun puthokna leiba ngamdrasu Imphal Finance ta salo. Ai jo ahan ba leingam tadana Imphal Finance tagi loan oine lawri. Imphal Finance na nongbu manung da gari loan lobu yabani khudong chaba pijari adom na pam makhal gi gari kudingma lobu be yabani. Break ki matung taram nokcha bagaloina na makhata ba pau pizari. Democratic Students Alliance of Manipur Desam gi President Namairakpam edition na luchingduna ngasi Ziribam gi ucha tholda laiba District Hospital gi fibam yengsin kre. Khongchat asigi matang da Desam gi President Namairakpam edition na paumi sing da haiki. Desam gi akhanaba team ama January thada Jiribam gi Hospital da award apasing yengsin ki loina na Mari lainaba authority dasu award apasing pibinaba demand tawduna amadi Human Rights Commission dasu complaint tawbagi mahai oina ngasidi Ziri Hospital asida lakpa matam asida Doctor Specialist Marie Yauna Dr. Tara Mangarom na miyam gi seba tawramba ubasi thamoi seng na harauzai amadi ahong bakharadi uba fangle Ziribam asi district ama oirabasu hospital asi housing district hospital amagi thakta laitri full-fledged district hospital ama ohen biduna laifam thokpa chapchaba doctor amadi staff sing thambiduna Jiribam miyam gi awaba asi Manipur lengak na kokhan binaba addition na appeal chowki. Ziribam gi miyam na hospital asida karigumba aruba laina natraga operation ama tawge hairabadi Imphal natraga yumlo naba Kachar Silchar romda anaba layengba chatpa mathau tari. Asigumba khudongcha daba kaya sing asi yengbiduna athubada Ziribam district asida lairiba hospital asi district hospital ama ohen biu haina mahakna makhatana paumi sing da fongdokhi. Ngasigi yangsin khongchat aduda Desam head office ki atai luchingba singsu saruk yaki. Da khoigi hariba Jiribam na leriba khoigi hospital si district hospital gi chapchaba full fledged district hospital amagi thakta masi onthat piu masina taba taradi khoigi jiri da leriba miyam sidesina khudongcha daba adum yumthang narabi state ta Assam da tangjabagi film se da dum masi khoi leiragani aduna jiri si khara khoigi Manipur government hena mijeng changbiri haraga ana lainga mari lenaba khudongcha daba mayam singsi ko hanabagi damakta khoigi hariba hospital si district hospital gi thakta upgrade tawbibag loina madugi leifam thokpa masak mathum mayam ama masi khoi lehan biu haiba masi appeal si Manipur Mijay Association Bangalore MMAB na ngasi Manipur gi Chief Minister N. Birenda memorandum ama pisinduna Mijay Furup amasung masagi culture bu kannaba taksin kre. Association asigi memorandum adu Bangalore da lairiba Mijay diaspora gi mahut sinduna
पीबनी हाइरी मेमोरेंडम अदुना मिजय फुरुपु शेड्यूल ट्राइब लिस्ट चलहंदुना तंपाकी डिस्ट्रिक्ट सिंबु ngaklau pinaba makhatana taksili मिजय असी एसटी लिस्ट चनबदा मतिक चादुना लैबगा लोइनना मिजय सिंगी पर कैपिटा इनकम असी एसटी ओइरिबा नागा अमसुंग कुकी सिंगदगी यामना नेमली मरम असिना मिजय सिंग असी एसटी लिस्ट चंदुना प्रोटेक्शन पीबा दरकार लै हाइना सीएम द पीखिबा मेमोरेंडम अदुना मखाताना हाइरी हिरम असिगी मतंगदा चीफ मिनिस्टर ना गवर्नमेंट ऑफ इंडिया द रिकमेंडेशन थाबियु हाइना मेमोरेंडम अदुना मखाताना तक्सिली ngasi chief minister's green mission gi brand ambassador Valentina Alangbam na ngasi chief minister N Biren gi mahaki office ta unakre ain kaina protected area sing the encroach tokshin ba wetland amasung wildlife ki mathakta crime chathaba sing gi mathakta akan ba ain gi oiba action lokhat piyu haina Valentina na Biren ga unaba aduda taksin ki hairi naha yamna oiriva environmentalist asina makhatana CM the Green Manipur Mission gumna lamlak isa uchek sing kannaba makhatana mission ama hugdok na basu taksin ki ngasi National Identity Protection Council NIPCO gi kunma thoi shuba mapok numit Kangpokpi district ki Khongnang Pokpi village jalaiba council asigi office ta pangthokri thoram aduda laibak thiba accident amada khongna makakraba hauzikna fagat laklaba council asigi hana gi president Oza Kupler da blanket ama kudol tambaga loinena Oza gi punsida afaba oirashanu haina NIPCO gi thomi singna thoni zaki ngasigi thoram aduda NIPCO gi president TS Maniharna haiki Manipur da khunda minoriba furup khudingmak nungsi chanana laiminaba amasung punna chakhat minanaba hotnaduna amatta oibagi wakhalda mangda taduna lairiba issue kaya punna thengnaminaduna apunba Manipur ama oibagi wakhalda hingminasi BJP Manipur Pradesh की spokesperson Dr. Nimai Chan Luang की volunteer amadi supporter singna sinduna BJP Mahila Morcha Wangkhem Mandal की ओइबा मिफम amangasi Wangkhem Kendra की manung chanba 32/34 के क्रू मथक लेकाय पांगथोक्रे मिफम अदुदा इंग्लिशिंग अनि कुनिथोय ये अंगन बसरुक्ता पांगथोका दौरिबा तरानिथोय सुबा Manipur Legislative Assembly मिखलदा Wangkhem Kendra da BJP gi mire oigani haina thorang tauriba Manipur gi hanagi minister Dr. Nimai Chan Luang na athoiba mithunglen oina saruk yaki ngasagi mifam adu gi saruk ama oina BJP da nauna yaurak laba Yaripok Municipal Council gi ward number 9 gi Longzam Mem Tombi Debi yauna mioi tarani thoisu Dr. Nimai Chan Luang na taram na oki ngasigi thoram aduda hiram khuding da sothana lairaba Wangkhem Kendra bu chakhat mai kai da matau karam na purakani BJP gi mirep karam na mai pakhan gadage haibagi matang da kupna khanakhi ngasi Thobal district ki manung channa lairiba Langmai Chat polling station 33/14 da han atopa party da yauramba mioi humfutaru BJP da yaukre ngasi BJP da sanglakhraba mioi sing adu Hairok ACG MLA Dr. Thokchom Radheshyam Singh amadi BJP Hairok Mandal gi president Saurajit yauna yamlaba miyamna achamba thoram amaga loinena harau tayamna okhi ngasi BJP da nauna changlakliba mioi sing asina haiki AC asida maru oina Langmai theta tillaba matam asida AC asigi MLA na pakhatlakliba chakhat thorang sing amadi lakliba awonba sing asida apenba pokpaga loinena Radheshyam da thazaba thamduna BJP da changlakhibani Thoram aduda MLA Radheshyam na haiki miyam gi pakholoi oina mahak na angamba khara miyam gi damak amadi khungang asigi damak pangthokibani masida miyam na penbi duna mafam asi miyam na amadi AC asigi mafam kaya dagi lep palaitana BJP de changlak liba asida apenba fawi haiki masina anauba inot amapi duna miyam gi damak hena seba tawning bapok faholi Makata nasu miyam gi damak angamba thakta hotna duna seba tawkhigani haiki Rasniti tawbada aigi migi khaiduna akhuba rasniti tawroi awaba tarabasing BJP natrabasu mateng pangani haiki awaba tarabasingbu mateng pangba haibasi mahaki lengdraba firepni haiki Laisang kaya changduna lai kurum drabasu awaba taraba mateng niraglibasingda mateng pangba haibasina hena bor chawi haibasi mahaki thazabani haina Tiliba miyam da thamki
ngasigi thauram aduda nauna BJP da changlaklaba mioi singnasu mamangda makhoina thengnakiba pendabasing amadi tien khraba matamda lakliba ahongbasing amadi karigidamak makhoina BJP da changlaklibano haibagi matangda wafam kaya phongdokhi lamlai mapari thaugal lupna telaba matam khara asida paikhatlakliba thabak thauram singda miyamna thajaba thambiduna maikai kaya dagi sogatpagi chang hengatlakli Fibam asi yenglaga political activities sapam kanglaipal maitaigi nongadada laiba yumda thokchom ranel upapradhan telau chana saizang gram panchayat angom imo maitai upapradhan nongren chingnung kho gram panchayat laisram ragumani social activist nanda kamai social activist amadi mapari thogalupki masa loishangi luchingbasingna Presidium member sing oina saruk yaduna ngasigi mifam ama pangthokre hairi ngasigi mifam na mioi chama yankhai charet nongna executive member oina hapchinduna loop asigi executive body pakthok sakthokpa haina amata oina yanaki loinana loop asigi active member masingna lishing ama chama kun manga da hengatpa haina su amata oina warep nakhi mifam asigi ahan basaruk loireba matungda loop asigi executive member singna punna Nongmaizing Jingkong da laiba Jinggoy irufam da chatuna irup iseng bagi thoram su pangthokhi irup iseng laba matungda ibudong nongpok ningthau amadi ibendau panthoibigi khubam da thongni zaduna lamlai mapari thogalupki executive member singna ibudau pakhang bagi mingda political activist sapam kanglaipal maitaibu lakadoriba assembly election asida mai paknaba washak lauki hairi Indian National Congress INC dagi BJP Wangjing Tentha Mandalda nongna changlakpa mioi kaya Wangjing Tentha gi MLA Paunam Brozen Singh na ngasi achamba thoram amada taramna okre Langthabal AC da Mikhal Thengnanaba thorang tawriba Pukhrambam Somorjit Singh na AC asigi manung channa laiba mafam kaya da koina chatuna miyam dagi yaifa thawni ni kre Loinana hairangoi thong mutum lairak amasung ahong sangbam laikaida Pukramam Somorjitna Englising ani kunithoi gi general election asigi damak vote ki campaign su hugdoki Sports na oi gilei mukuzina sports ki any field ashi gi field da sina discipline da oi no ha di samacha history iu ko maka apagi development ka no ya green pani ya Kabuk magkay di yang musuh, kabuk kasi na kung ano muncul yung mga ano kabuk. Ano na? Musuna chahi khudingi pangthok chuna lakpa Manipur University Inter College Literary Meet chatliba chahi asigisu pangthok na basem saba loire hairi mamang chahida pandemic na maram oiduna pangthok pangam khidrabasu handak chahigi oinadi government piba SOP chap chana ngaktuna lakliba September gi tang kunmari amadi kunmanga da pangthok lagani haina musuna cherol amada phongdorakli September gi tang kunmari amadi tang kunmanga asida soisodna Manipur University Departmental Interdepartmental Literary Meet soisodna pangthok charani haiba literary meet asida koi essay competition debate competition symposium competition dissertation competition na singwasing asi pangthok charani Imphal West District BDF Welfare Association na district asida lairiba BDF personnel singna COVID positive oirakpada nongmagi changdaba yadraba sanaba potlam sing tengbang pibagi saruk ama oina ngasisu nongna positive oiraba BDF personnel and Samananda Singh lamdeng khunau solid waste da posting taba hauzik loitampok moibung khunau da laiba masagi mayumda home quarantine tawriba personnel asigi yumda haktheng nana chatuna Tengbang potlam sing pikri. Tengbang gi potlam sing asi district asigi SP Dr. S Ibomcha MPS ki mityeng makhada district asigi BDF welfare fund dagi pi bani hairi. Hauzik aroi bada marui ba pau amuk hanna. Thongzu AC asi model constituency ama ohenaba semgat sagat bagi thabak Khongzel yang na paikhatli haina Minister TS Biswajit na phongdokre Manipur
Manipurgi Dance College asi athuba matamda affiliation piduna culture bu academic oina mahairoi tamzariba mahairoi kayagi punsi kallu mari leinaba department na mityeng changbiu haina desam na appeal tawkre. Thobal Nonggang Khong Chaban Thabida Ecotourism Park ama lupa lakh futararom changna semgat nabagi damak Manipurgi Hanagi Chief Minister Okram Ibobina ngasi urep uyung jamkre. Amadi Manipurda haukiba pung kun mari asida sample lishing ama jamapan subna mapan test tawbada miyoy Jama kuntra charu COVID-19 positive oikre ama sikre positivity rate char taret dasmik ama oiki. Hauzik faubagi oinadi Pony TV na pizaba numid angi Manipuri pau mit matang as the lotion jare mayambo mkana kurumzari.